Pasidem pum uhibamar uhibapau khara update tawjari. Governor na Susanpur chalubada kuki jaunupi sina Safred administration ki demand tawraduna ngahek lambi thalure. Susanpur ki Deputy Commissioner Darun Kumar na nungaitaba phongdokre. Manipur da kanglok masel ki tamtiraba lal thorakibadagi lan asina awasai theng piraba sing amasung tamgi lanjen aduna relief camp sing da leirakliba novi angang jauna miyoi kiada pangba yaba sel amadi pochai gi tengbang sing piduna lagliba governor anusia weekend ngasi amukhana Susanpur district da hangliba relief camp ani gi miyoi sing da tengbang polam sing gian thokpa chalubagi lambi da Gugi jaunu pisna separate administration ki demand tawraduna mahakbo ngahek datuna thamlure ana pawge agency amana phongdorakle police na phongdorak bani haiba wafam paladun hai governor na ngasi ayupung tara minani forum tarakpada Susanpur hangba relief camp ani tamna lakhibada Susanpur town ta leriba wall of remonstrance manakda mahakbo gugi jaunu pisna rep separate administration ki demand tawraduna ngahek thatuna thamkhibani haire Governor ki khongchat adu ECA Church Songel masong ECA Church tubongda hangba relief camp anida mehom dagi hauraduna chatharkliba kanglok masel ki lana soganduna changjapam lauduna leirakliba koki miyam ki damak tengbang polam sing pinana pasatpani adaso police na phongdoragi haire magi lambida koki jaunu pisna thatuna thamlaga separate administration ki demand torakba ubadagi governor na mahakna tonglakliba gari dagi kumtharaga mahakna lagliba se relief camp sing da sangjafam lauduna directliba miyam gi fibam sing yang sen balak pani haire aduga mahaki khongchat asina hoki patha marirom chumna relief camp sing da directliba miyoi sing damak medical supply sing mafung phana piribra haibatusu khangdok balak pani haige pauge agency asina makhatan haibada ngasi gi thawdok asigi matangda official mana phongthoragi hairaduna governor gi maikedagi protest tawkiba novi sing aduda mahakna kuki jaw miyam gi issue gi matangda tongan ba platform sing da pokat khre hanu suphongdoki haire Thawdok asigi matangda Susanpur ki Deputy Commissioner Darun Kumar na Press Trust of India PDI da phongdoragi haibagi matungina asigamba governor na relief camp sing da yengsin balakba galoidena mating pangnana balakba da mahakpo thaduna thamkibagi thabagasi tawfom thokwa asumpa thabak nate ana suphongdoki hairi maragasi da nafat tangjeng arlupta sangsilagani kokome Mehom dagi hauduna koki lalhoba sina midai singi yumkai mai thadok pituna tanthok piraktuna khunthak lan sikraba koki sina lauksinduna leiriba midai khun oiriba napada masung tangjeng ahlupta adhoba matamda amukhana khunda laitana na sangsilagani haiduna kokomegi convener Jitendra Ningombana phongdokre wafam basingarang command and control committee ki kombi kendra na sinduna ibudau sandong tel kombida waikhu rok bangla Torbung pagak chau ikai saiton navat tangjeng pompikhok zairel mangjing laingauvi khoijuman tavina singba mafum kyagi miyam amasung kombi area gi miyam singa loina na pangthokiba ari settlement and tangjeng and navat area haiba hiramda yumpham oiba public discussion amada Jitendra Ningomba phongdokibani mahna makha taraduna kokomina sangsilakpa marwina periphery area singda leiba maidesina khundaramba Maidegi lamsing maidai sing tandoraptuna koki sina lausinduna leikraba maidai sing changba yadana leiriba mafam sing asid amukhana khunda laita hanana basilakpa mifam amane Marwena kombi esigi manungchana leiriba napada masung tangjeng ahlu khunching asida changsinana haiduna kari process karamba policy program paikatuna changchingani ahbagi matangda kombi area ki miyam amadi lanjena raklaba miyam jauna khanna naina bade housing tholiba irang asi loidri Maragasida mina law sinduna laikraba Maragasida mina law sinduna laikraba mafam sing asda amukhana changsinana bahona bane masda technical gi oiba kari laukatba yaba sing lakot kani haibadu khana bane masda government ki maike dagi su tawfom thokwa adum tawjasano prajam yam gi maike dagi su tawfom thokwa thabak sing tawgane Government of India na sem riba buffer zone ase yamna laibak thibani hausina makoina conflict zone hariba asina singa masung tamani gi marakta separate tawbagi phiba mamada laire Maramaduna Manipur miyamasu makoina sinariba buffer zone adragana conflict zone asi leiba yaroi haiba adune maroina buffer zone thogai bhaibasni tasingna haragadi kuki singda naunana lam changbana lan changbanate masai khoi gi fangpam thokwa hakni ekhoi gi leifam thokwa mafam dalai haibane ekhoi ni henjina sangsin gi natragana lam loge haibanate masida sabjaba matam thadragasu command and control room kombi amadi praja miyam ga tanarga mathok taba security force amadi kariya soiba lakani haibado yenglaga atuma matamda nafat abasung tangjeng halupta sangselagane
Navad amadi tangjeng area da mai chakrabasing semjin sajinba amata tawdribani masida semjin sajinba amadi anova chaba khotba khudingmaki asangba government puthokadabani asida sunatna manipur ki periphery da leiriba lamsing vokhau leimakong area ni singba mafum singi miyamgasu wari sanare masiga loinana committee on tribal unity aba kangpok bida leiba organization asina kuki singi asiba launing bagi apamba phangdokre adubo maidai gi arambai tengol gi mioi ani amasong mairoi ani tamthin hat khiba made phungkibasing adu puthokhlaba matamda amadi manipur miyam da sinaraba matamda makhoi gi asiba lawba yagane nadrabadi manipur da leiriba CSO amatana makhoi gi asiba pithokpada ayaba pi bangam loi haiki mifam adu da saruk yakiba tangjeng da ki khunja aman hai Bishnupur district ki aroibu oiriba Suchanpur district ka tainari banapat masung tangjeng halubasida napat gi wena jum chani ki matakta leiba asi loina mai chakre tangjeng goina jum marfu hena leiba asida jum ni fu hena kuki singna mai thadok pikre yum mai chak ta bakhara lehuriba asida su yum gi yum pu sing na chang bangam dana leide housing miyam na changna da phona riba asida makha tana misam miyam bidai sing ingthin ngak pisen bin na tangjeng tangjeng gi maning thang basaruk ta leiriba singi matakta sariba kuki singi bunker sing lokthok pi hoai ki public discussion atuda kokomi ki convener Jitendra Ningom pana chief guest president command and control committee ki kumbi kendra soibum tompana functional president amasong principal BK Golden Academy ki S Bidan Chandrana case of honor wena sarugaki BJYM gi BP yauna miyoi honga so fare baris phana na hona bada ayetba BP ganu JSA Sega Road Khwairapam Lekai da tha asigi taraga mari ki numidang da nongmai kapsindana nupi jauna miyoi manga asoga pannang ki ba tawdok ta chenabani haiba BJYM Manipur Pradesh ki vice president jauna miyoi honga so police na phagat kre amasong ngasi nongthel duty magistrate Imphal West ki mamang da puthoraklaba madungda October 10 manga fobo police custody remand tawkre police custody da remand tawkraba miyoi ahum adude nongthombam toni sahi kunthraga daruk apokpa laikhitraba Kumar Langtaba lep mayai lekai dagi haujikna nungoi makha lekai da leiba BJYM Manipur Pradesh ki vice president ningthaujam beke sahi kunthra apokpa N Borot kongba nandai bam lekai amasung khaidem nivas sahi kunthra ga homdoi apokpa lukhoi singjamai wangma pebia pandit lekai ni October taraga mari ki namidang da thokiba thodok aduga mari leinana mamangda police na farga haujik police custody remand leiriba miyoi Wang bahung tau bada akwan bagi miyoi hom asigi maming haidorak padagi police na pagat pani ana pawgi likhul amana phangdorak le October tarang marigi numidang da thoki ba thaudok atuda chena bani haiba angopa masugi Creta ka amasu akwan bagi miyoi hom asidagi fagale hena pawgi likhul asina makata na phangdorak le fara ba miyoi hom Imphal police station gi kangbu amana namini fani police custody da remand pibina na ba prayer amagaloina na duty magistrate Imphal West ki mamang da puthoragi Kona case record yang lava amasung aiwogi warol taraba matungda miyoy madu October 10 mga fawa nomini fani police custody remand tawke mari leino paw amana nongmai kapagi tawduk aduga mari leina na police na ngasi fawada miyoy mga fari ba asig matagda barwena chenari ba baris samadi chenari ba nongmai sing phagana na ba police ki matagda police ki thabagda ebele minister amatana ayat pa bibigano ana tawduk asiga mari leina na sem ki ba JSC na phangdorakle ngasi JSC against Indiscriminate shooting of innocent people ga hostel da unabada convener songtham iboy hai man hai miyoi manga nongmai na kaptana aso apan nangan khibada adugi matangda haujik phabada Imphal West SP gi lamsing makhada miyoi manga fagale masigi damakta Imphal West ki SP amadi mhagi timbo thagat pa phongdokle aduba khwaidi gi maru oiriba gyangkotfu adugi leader masana BJYM gi president ni haijaba Manohar Mayum Bares haujik phawa police na pha pangamdre Makoy na firak pa nong may su amata fagat pangamdri hanap faladuna ato matamda makoy na fari pa nong may singadu fagat piyo hana apel tawragli Police na tawri pa tabagas na MLA minister amata maki kendragi kang nasara mabi jawi haituna makoy gimisang ta police na karigamba magal gi pressure amata pibigano hanap faladuna karigamba MLA minister na kesa sida jauksen ba thengarabadi bareski mayumda miyam khopna thomjilak padagi Saruk cham hena chauna JS na Manipur gi miyam ga loinana thomjin gani amadi para tambi gani haiki thaudoga sida soklaba singi ana layang da kaisam thong SG MLA Nistikan safam amadi laikai miyam na angaba mateng pangbidun lagle amadi masigi damak su thagali haibo wafum phongdoki Maidai pangal kharana miyam da midai pangal bingchat thiana na bhona ba kandem tawi Nasir Wakal kan bangam daba midhibong midai pangal kharana khonganga sikak natana midai pangal jati bamingsa thian ba khuzul tawrang tawram liba
mioi punamak lizat bu kandem tawi thaudok asibu thiziliba NIN madik chumba report puthok viduna maralgi matungina madik chabadandi PBU haina mitei pangal intellectual forum ki president mayam Nasir Khan pawmis na phongdokre wafam asi Jamiatul Ulama Bisnupur district ki maidei pangal intellectual forum Olkokda coordinating committee Olkokda youth volunteer organization amade Kokda ki tongan ba club organization singna sinduna Kokda Bazar town hall da Jamiatul Ulama ki sadar Maulana Islahuddin Kasmi na preside tawduna miyam ki mifam pangthoklaba matungda Kokda municipal council ki office ta pangthokpa paw ki mifam amada Nasir Khan na phongdokhibani Mahangna maka taraduna hauzik Manipur da thokli birang asig mari lena nakal amage Ivaw atopa nakal amada tamsinba posay puthok pusin tawwa loina nakal amagi miyoda mapukning nungairoidaba thabak amada tawdanaba Maidei Vangal Intellectual Forum amadi Jamiatul Ulama Maidei Vangal miyam da section wa piduna lagle Masida zenaba sing masa da tholokba kudong thiba sing masa na dai da pujaba haiduna lepkhrabani loina na hiram masigi matang da miyam da paujil piduna khangangre loina na jun kun ga mathoida yamna sakti leiba bomama kokta amasung phagak chau ikhai ani ki barakda pokhai ki badu da ena Nur Hasan kauba kokda da ki mioi ama chena bagi paulak ba si yamna lebak thibane loina na thamoi sema yamna nuai taba phongdok sari loina na makhata na kanagumba na kokta amasung surrounding area ki mioi sing chenaram ba yarum lagadi madu NSA amadi government na hakba Sarak bibi na bhairi loina na makhata na chenaram ba yarum laga su government da cooperation pipam thok pasing ado maidei pangal intellectual forum amadi kokda da leiriba Jamet Jauna club organization mayam na punna saruk yamin aduna Government da support tawra ka mara leiba mioi sing puthok pada saruk yaminaba haiduna ngasi ki mifam na yana ki aduga loina na anti social oi bamyam ki meyokda lepasing leiram lagasu praja sing tagi CSO sing tagi darkar leiba sing ado support tawjagane aduga loina na Manipur da leiriba CSO sing na so kokda gi myam na lawriba pirep sing asida mateng pangbiyo loina na mara leire haiduna ina ena fari bamyoi asi hauzik investigation chathariba asta tasing mahak mara laire haiduna NIN approve torok patarabadi senariba miyo edu kari karamba serak kokda frajana pigadagi haibadu lepkan haiki ngasi ki pawgi mifam aduda Jamiatul Ulama Bisnupur district ki sadar MB Islahuddin Kasmi maidei pangal intellectual forum ki advisor Merai Mayum Abdul Madlib Aribam Nur Rahman maidei pangal intellectual forum ki president Mayang Mayum Nasir Khan Wal Kokda coordinating committee ki advisor Sangom Sumbam Anwar Ali All Kokda Youth Volunteer Organization ki Secretary Sesam Hanif MMWO ki Women Wing Bisnupur District ki Tawmi Singh Kokda Islamabad Youth Development Organization Kokda Muhammadiyah Youth Club loina na Kokda ki club organization ki agi mhu sing na sarugya ki scholarship pithok tabagi MOVC ki office so launch in kre Ministry of Social Justice and Empowerment na academic session 2021-22 amadi 2022-23 ki post matric scholarship ki sentang pithagrabaso MOVC na hujuk forward scholarship student singda pithok dihai tunanga si Musu amadi basi ki matakta leiba college students union singda irang horokta North AOS de leiba MOVC ki office thong lonsin gre ngasi nong tilpung ani makharam tabada thoki be irang asida MOVC ki office ta mahirosina thamjilaklaka office asida leiramba staff sing mapata kaktok tuna thong lonsin ki tungda Manipur University da leiba musu ki office da union asina pawgi mifam ama pangthok tana directorate asi ngasi dagi boycott tawre hana lauk thoki MLA Sheikh Nurul Gordon laktabadagi ngasi defense witness examination matam lepkhre Kedrigao Assembly constituency ki MLA Sheikh Nurul Hasan ki mathakda hanagi MLA Nahakpam Indrajina tharakhiba election petition number 6 of 2022 ki defense witness ki warol Manipur High Court pinanaba advocate commissioner Y Daljit ki mamangda pinanaba kawuda ngasi MLA Sheikh Nurul Hasan masa ngamdre ana laktabadagi defense witness ki examination matam hayang amuk hanna nauna matam lepre Augi basahi lisingani kun gani thoi da pangthokiba taragani thoi suba Manipur Legislative Assembly mikhalda Mai Vakdun Hauzik MLA oiriba Sheikh Nurul Hasan pikhalakhiba election ki nomination paper ki affidavit da magi Axis Bank da hangba person bank account home amasung joint account ani punna bank account manga ki statement hablaktaba ICICI Bank da leiba joint account hablaktaba income tax ki penalty due leiramba account amasung election ki affidavit da MLA Sheikh Nurul Hasan ki mingda leiba Scorpio gari amagi detail losinduna hablaktre amasung Assam government ki makha department amagi deputy director oina thabak tawriba mahake loina bina tawriba government employee adu kari thabak tawriba no habagi full detail ningthina
palakta na supnagi government employee hana affidavit da hablakiba masong thengnakiba election adu kayarak suba Manipur Legislative Assembly ki mikhalno habagi sabsaba wafam hablakide haiduna mikhala duda ani suba tahaukiba hanagi MLN hakpam Indrajitna Manipur High Court English ani kungani thoi ki methada election petition adu tharakibani MLA Sheikh Nurul Hasan amasung adopa respondent tarik ki mathakta tharakiba election petition adu kambari ina saliba Sayesi ki October 8 da petitioner hanagi MLN hakpam Indrajit ki officer witness cross examination tawal loiduna Advocate Commissioner October 13 da report file tawraki High Court of Manipur gi acting Chief Justice ki bench na October 13 da petitioner gi counsel na hajarakhiba ki matungina petitioner gi evidence lawbal loiraba maram oraga respondent singi witness October 13 ki kun phoba ki manungda loisina na order ama thoktuna khagan khiba laikhrabane High Court of Manipur na khagan khiba ki matungina ngarak October 13 da respondent number 1 oiriba Khetrigao Assembly Constituency ki MLA Sheikh Nurul Hasan masamak kota laklaga mahak masa ngamdre laihau tawre dengi naramgata haiba gi singnaba leire doctor na dengi test tawna bagi advice tawre test tawna bagi matam pibiu karigumba test negative aram lagati mahak mathangi namit haibadi ase hearing da saruk jajage Advocate Commissioner da haijabadage ngasi October 19 da witness pin na bagi matam nauna lepki ngasi respondent MLA Sheikh Nurul Hasan ki witness lawgadaba do MLA masa ngamdaba na maram oidana bhag commission da lakpa ngamlaroi hana respondent ki counsel na matam atofa ama pibina na bahajara ki haire petitioner ki counsel na hangbada MLA khong tek pana maram org lakpa ngamdaba ni haiba wafam respondent ki counsel na fongdura ki haire Ukhrul da anirak suba cabinet mi famgre Ukhrul bo summer cabinet ohena na government na priority firi minister Si Minister Ian Biren na chair lawraga ngasi ayu Ukhrul gi Deputy Commissioner ki conference hall da cabinet mipam ama pangthokre panbaya badi kumja lising ani taraga mapan gi jun manga dasu Ukhrul da state cabinet ki mipam pangthok palai khrabane cabinet mipam loiraba matung da Ukhrul gi mini secretariat complex da pangthokpa miam den ba tharum ma da wangang bada si Minister Ian Biren na Ukhrul ase Manipur gi summer city amu oina semkana da state government priority piri hana phangdokre ngasi Ukhrul da lakiba Chief Minister Council of Ministers sing amasung MLA singsu mini secretariat complex office Ukhrul da miam na harau tem no ki kongsa da dugi manung da Chief Minister na district asida leiba tongan ba project ya sangaba loinana kaya man urep yung tamdun lupa crore 64.34 ki project sing Ukhrul amasung kamjong district miam da khosina ki mini secretariat office complex Ukhrul da miam da wangang bada Chief Minister Ian Biren na Ukhrul ase Manipur ki summer capital ama uhinan ba state government priority piri adubo tauna si mi sinbana sirra khong manak da anobo Ukhrul township ama semkan ana wafam thamba galoinana wafam ase Ukhrul gi miam na khana da bapil tawke Imphal gi mathang da Ukhrul asi maru oiva town amani haibo wafam thamladuna se minister na hai Prime Minister Narendra Modi gi makha da Manipur gi dhamak paikat kadaba development program sing amasung Northeast Division gi Northeast Vision gi asoba sargamasu Ukhrul oigane Hauziki oina Ukhrul gi maru oiba nongnang ba si isingi awaba asini hana Chief Minister Ian Biren paladuna Ukhrul da isingi sourcing semkat nan bagi tangai fada basu thamki Village volunteers sing na drug ka kona na fakiba kugi nova ama security da tek da kaidan sinakre Village volunteers sing na kugi nova ama drug ka kona na fara vanfa adogi maming jangkholal khongsai sahi kuntra ga mari apok pagi meng thangkai ka wi laifam Cortland New Katel man bitagi ni haire Pausi asina fangba paugi matung ina nufado ngasi nungtil village volunteers ina drug ko na fara ba matung Kaksing district ki wabagai lamkhai da maira paibising da drug ko na sinaki madugi matung numidang pung mapalrom taba matamda maira paibis na Kaksing district police sinaki haire wabagai lamkhai da punkhiva nufi singi maraktagi maira paibi amana fangdorak pada kogi narco terrorist na drug dagi fanglakpa senpamna midagi matakta landara basu ngasi drug ko na fara ba miyo yasi Asoy ngam yaudana police ta sinabane masna mitai miyam asi santi pamba purubamani haiba mayek sengna takbane ngasi miyo asisu tek da kaidana police ta sinariba asina aikoi ki mari makong khangtana lairiba mairoyani ga sabjaba langla langjin khangan biyo nadragana karigumba laikhidre harabasu makoi ki haksang nadragana saru masjid amatu arabasu phangan biyo Nagala maromda State Force More Town jausen bangamdri power p drabadi State Forcing More thadok lagi haire More da mathau tawna ba changkhiba manga soba IRB amasung commando ki person sing More Town jausen bangamdre helicopter na More da leipa manga soba Assam Rifles ki camp da pusindu na More da changnana bahona rakhibane
ꯑꯗꯨꯃꯥꯏꯅꯃꯛ ꯆꯪꯁꯤꯟꯕ ꯉꯝꯗꯅ ꯂꯩꯔꯛꯄ ꯉꯁꯤꯒ ꯊꯥꯅ ꯅꯨꯃꯤꯠ 8ꯅꯤ ꯁꯨꯖꯤꯜꯂꯛꯂꯦ ꯃꯣꯔꯦꯗ IRB ꯑꯃꯁꯨꯡ ꯀꯃꯥꯟꯗꯣ ꯄꯥꯔꯁꯟꯁꯤꯡ ꯑꯗꯨ ꯄꯨꯁꯤꯟꯅꯕ 23 ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯕ꯭रिꯒꯦꯗꯤꯌꯔ ꯇꯦꯡꯅꯧꯄꯜ SP ꯑꯃꯁꯨꯡ 5 ꯁꯨꯕ IRB ꯒꯤ ꯀꯃꯥꯟꯗꯦꯟꯠꯅ ꯀꯨꯀꯤ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏ ꯀꯌꯥꯒ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯌꯥꯅꯕ ꯄꯨꯔꯛꯅꯕ ꯍꯣꯠꯅꯔꯕꯁꯨ ꯀꯨꯀꯤ ꯐꯨꯔꯨꯞꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡ ꯄꯨꯁꯤꯟꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯁꯤꯈꯥꯡ ꯈꯥꯡꯗꯨꯅ ꯂꯩꯈꯤꯕꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯆꯪꯕ ꯉꯝꯗꯅ ꯂꯩꯔꯛꯈꯤꯕꯅꯤ ꯃꯣꯔꯦꯒꯤ IBꯗ ꯀꯨꯀꯤ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡꯒ ꯀꯌꯥꯔꯛ ꯍꯟꯅ ꯃꯤꯐꯝ ꯄꯥꯡꯊꯣꯛꯂꯕꯁꯨ ꯌꯥꯅꯕ ꯄꯨꯔꯛꯄꯒꯤ ꯋꯥꯐꯝ ꯂꯩꯇꯕꯅ ꯃꯣꯔꯦꯗ ꯆꯪꯁꯤꯟꯅꯅꯕ ꯍꯣꯠꯅꯈꯤꯕ ꯄꯥꯔꯁꯟꯁꯤꯡ ꯋꯥꯔꯧꯅꯔꯦ ꯃꯣꯔꯦꯗꯒꯤ ꯁꯨꯞꯅꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 3 ꯂꯥꯞꯄ 5 ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯀꯦꯝꯞꯗ ꯂꯩꯔꯤꯕ ꯄꯥꯔꯁꯟꯁꯤꯡ ꯆꯪꯕ ꯉꯝꯗꯕ ꯍꯥꯏꯕꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯃꯣꯔꯦꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡꯗ ꯄꯥꯋꯔ ꯄꯤꯗꯕꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯕ ꯐꯤꯕꯝꯗ ꯂꯩꯔꯤ ꯃꯣꯔꯦ ꯇꯥꯎꯟ ꯃꯅꯨꯡꯗ ꯒꯣꯔꯈꯥ ꯔꯦꯖꯤꯃꯦꯟꯠ ꯔꯦꯄꯤꯗ ꯑꯦꯛꯁꯟ ꯐꯣꯔꯁ 5 ꯁꯨꯕ IRB ꯂꯩꯔꯕꯁꯨ ꯀꯣꯟꯊꯣꯡ ꯂꯥꯏꯔꯦꯝꯕꯤ ꯈꯨꯕꯝ ꯃꯅꯥꯛꯇ ꯃꯤꯑꯣꯏ 50-60 ꯈꯛꯅ ꯂꯝꯕꯤ ꯊꯤꯡꯂꯤꯕ ꯑꯗꯨ ꯇꯥꯛꯊꯣꯛꯄ ꯉꯝꯗꯅ ꯂꯩꯔꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯇ ꯄꯥꯋꯔ ꯁꯤꯟꯅꯗꯕꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯃꯗꯤ ꯃꯣꯔꯦ ꯇꯥꯎꯟꯗ ꯆꯪꯁꯤꯟꯅꯗꯕ ꯍꯣꯠꯅꯔꯤꯕ ꯄꯥꯔꯁꯟꯁꯤꯡ ꯄꯦꯟꯅꯗꯕꯒ ꯂꯣꯏꯅꯅ ꯄꯥꯋꯔ ꯁꯤꯟꯅꯗ꯭ꯔꯕꯗꯤ ꯃꯣꯔꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯐꯣꯡꯗꯣꯛꯅꯔꯛꯂꯦ ꯃꯅꯤꯄꯨꯔꯒꯤ ꯇꯝꯄꯥꯛꯇꯗꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯃꯇꯝꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯆꯞ ꯆꯥꯕ ꯊꯕꯛ ꯂꯧꯈꯠꯇꯨꯅ ꯊꯤꯡꯕ ꯉꯝꯃꯤ ꯑꯗꯨꯒ ꯀꯣꯟꯊꯣꯡ ꯂꯥꯏꯔꯦꯝꯕꯤ ꯃꯅꯥꯛꯇ ꯃꯤꯑꯣꯏ ꯈꯔꯈꯛꯅ ꯂꯝꯕꯤ ꯊꯤꯡꯕꯗ ꯇꯥꯛꯊꯣꯛꯄ ꯉꯝꯗꯕ ꯍꯥꯏꯕꯗꯨ ꯃꯅꯨꯡꯗ ꯀꯔꯤ ꯑꯦꯖꯦꯟꯗꯥ ꯂꯩꯕꯅꯣ ꯍꯥꯏꯕ ꯄꯦꯟꯅꯗꯕ ꯋꯥꯐꯝ ꯀꯌꯥꯁꯨ ꯐꯣꯡꯗꯣꯛꯅꯔꯛꯂꯤ ꯋꯦꯁ ꯕꯦꯡꯒꯣꯜꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ ꯑꯃꯔꯣꯝꯒꯤ ꯍꯤꯔꯣꯏꯟꯒ ꯀꯣꯟꯅꯅ ꯀꯨꯀꯤ ꯅꯨꯄꯤ 3 ꯃꯨꯁꯂꯤꯝ ꯅꯨꯄꯥ ꯑꯃ ꯐꯥꯔꯦ ꯃꯦ 3ꯗꯒꯤ ꯃꯅꯤꯄꯨꯔꯗ ꯀꯥꯡꯂꯨꯞ ꯃꯁꯦꯜꯒꯤ ꯇꯝꯊꯤꯔꯕ ꯂꯥꯟ ꯊꯣꯔꯛꯈꯤꯕꯗꯒꯤ ꯊꯝꯂꯛꯈꯤꯕ ꯑꯊꯤꯡꯕꯁꯤꯡꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯏꯂꯤꯒꯦꯜ ꯗ꯭ꯔꯒꯁꯤꯡꯒꯤ ꯇ꯭ꯔꯥꯟꯖꯤꯠ ꯄꯣꯏꯟꯠ ꯑꯣꯏꯔꯝꯈꯤꯕ ꯑꯗꯨ ꯍꯣꯡꯗꯣꯛꯂꯛꯈꯤꯕꯗꯒꯤ ꯃꯅꯤꯄꯨꯔꯒ ꯌꯨꯝꯊꯪꯅꯔꯤꯕ ꯁ꯭ꯇꯦꯠꯁꯤꯡꯗ ꯌꯥꯝꯅꯕ ꯏꯂꯤꯒꯦꯜ ꯗ꯭ꯔꯒꯁꯤꯡ ꯐꯥꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯂꯤꯉꯩꯒꯤ ꯆꯔꯛꯇ ꯋꯦꯁ ꯕꯦꯡꯒꯣꯜꯒꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯇꯥꯛꯁ ꯐꯣꯔꯁ SDFꯅ ꯍꯧꯈꯤꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯅꯥꯒꯥꯂꯦꯟꯗ ꯕꯦꯁ ꯇꯧꯕ ꯗ꯭ꯔꯒ ꯇ꯭ꯔꯥꯐꯤꯀꯤꯡ ꯔꯦꯀꯦꯠ ꯑꯃ ꯊꯨꯒꯥꯏꯗꯨꯅ ꯃꯁꯤꯗ ꯌꯥꯎꯔꯝꯕ ꯃꯨꯁꯂꯤꯝ ꯅꯨꯄꯥ ꯑꯃ ꯑꯃꯁꯨꯡ ꯀꯨꯀꯤ ꯅꯨꯄꯤ 3 ꯂꯨꯄꯥ ꯀ꯭ꯔꯣꯔ ꯑꯃ ꯍꯦꯟꯕꯒꯤ ꯍꯦꯔꯣꯏꯟꯒ ꯀꯣꯟꯅꯅ ꯐꯥꯔꯦ ꯍꯥꯏꯔꯤ ꯑꯦꯖꯦꯟꯁꯤꯒꯤ ꯄꯥꯎꯅ ꯍꯥꯏꯕꯗ ꯋꯦꯁ ꯕꯦꯡꯒꯣꯜꯒꯤ SDFꯒꯤ ꯇꯤꯝ ꯑꯃꯅ ꯑꯀꯛꯅꯕ ꯐꯪꯈꯤꯕ ꯄꯥꯎ ꯑꯃꯒꯤ ꯃꯇꯨꯡꯏꯟꯅ ꯁ꯭ꯇꯦꯠ ꯑꯗꯨꯒꯤ ꯃꯨꯔꯁꯤꯗꯥꯕꯥꯗꯇ ꯂꯩꯕ ꯃꯐꯝ ꯑꯃꯗ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤꯕꯅꯤ ꯍꯥꯏꯔꯤ ꯔꯦꯗ ꯑꯗꯨꯗ ꯃꯤꯑꯣꯏ 4 ꯑꯁꯤꯗꯒꯤ ꯂꯨꯄꯥ ꯀ꯭ꯔꯣꯔ ꯑꯃ ꯍꯦꯟꯕꯒꯤ ꯃꯃꯜ ꯑꯣꯏꯒꯗꯕ ꯍꯦꯔꯣꯏꯟ ꯅꯝꯕꯔ 4 ꯀꯤꯂꯣꯒ꯭ꯔꯥꯝ 1 ꯒ꯭ꯔꯥꯝ 150 ꯐꯥꯒꯠꯄ ꯉꯝꯈꯤꯕꯅꯤ ꯍꯥꯏꯔꯤ ꯏꯂꯤꯒꯦꯜ ꯗ꯭ꯔꯒꯁꯤꯡ ꯑꯁꯤꯒ ꯀꯣꯟꯅꯅ ꯐꯒꯠꯂꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯃꯨꯁꯂꯤꯝ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡ MD ꯃꯦꯍꯇꯥꯎꯜ ꯏꯁꯂꯥꯝ ꯀꯧꯏ ꯑꯗꯨꯒ ꯀꯨꯀꯤ ꯅꯨꯄꯤ 3 ꯑꯗꯨꯒꯤ ꯃꯃꯤꯡꯁꯤꯡꯅ ꯃꯦꯂꯤꯝ ꯈꯣꯜꯂꯩꯅꯤꯡ ꯅꯦꯝꯄꯤ ꯉꯥꯏꯂꯨꯠ ꯑꯃꯁꯨꯡ ꯉꯥꯅꯩꯀꯤꯝ ꯍꯥꯎꯀꯤꯞ ꯀꯧꯏ ꯍꯥꯏꯔꯤ ꯃꯈꯣꯏꯕꯨ ꯐꯥꯕꯒ ꯄꯟꯊꯗꯨꯅ ꯋꯥꯍꯪ ꯄꯥꯎꯪ ꯆꯠꯊꯕꯗ ꯏꯂꯤꯒꯦꯜ ꯗ꯭ꯔꯒꯁꯤꯡ ꯑꯗꯨ ꯀꯨꯀꯤ ꯅꯨꯄꯤ 3 ꯑꯁꯤꯅ ꯅꯥꯒꯥꯂꯦꯟꯒꯤ ꯗꯤꯃꯥꯄꯨꯔꯒꯤ ꯃꯐꯝ ꯑꯃꯗꯒꯤ ꯄꯨꯔꯛꯂꯒ ꯐꯥꯕꯗ ꯌꯥꯎꯔꯤꯕ MD ꯃꯦꯐꯗꯥꯎꯜ ꯏꯁꯂꯥꯝꯗ ꯈꯨꯠꯁꯤꯟꯅꯅꯕ ꯄꯨꯔꯛꯈꯤꯕꯅꯤ ꯍꯥꯏꯕꯁꯨ ꯈꯪꯂꯦ ꯍꯥꯏꯔꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯇꯔꯥꯅ ꯒꯚꯔꯅꯔꯗ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯤꯟꯈꯤꯕ ꯈꯣꯡꯆꯠꯀꯤ ꯋꯥꯊꯣꯛ ꯃꯍꯩꯔꯣꯏ 5 ꯑꯃꯁꯨꯡ NSUIꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯗ ꯀꯣꯔꯠꯅ ꯕꯦꯜ ꯄꯤꯈ꯭ꯔꯦ ꯁꯕ ꯏꯟꯁꯄꯦꯛꯇꯔ ꯑꯃꯒꯤ ꯃꯊꯛꯇ ꯀꯣꯡꯒ꯭ꯔꯦꯁꯅ SPꯗ ꯀꯝꯄ꯭ꯂꯦꯟ ꯇꯧꯈ꯭ꯔꯦ ꯑꯁꯣꯏꯕꯝ ꯗꯦꯕꯦꯟ ꯐꯥꯗꯅꯕ ꯍꯥꯏꯀꯣꯔꯠꯅ ꯗꯤꯔꯦꯛꯁꯟ ꯄꯤꯈ꯭ꯔꯦ ꯊꯥ ꯑꯁꯤꯒꯤ 18ꯒꯤ ꯅꯨꯡꯊꯤꯜꯗ ꯀꯣꯡꯒ꯭ꯔꯦꯁ ꯌꯥꯎꯅ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯇꯔꯥꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯃꯁꯨꯡ ꯊꯧꯃꯤꯁꯤꯡꯅ ꯏꯝꯐꯥꯜꯒꯤ ꯀꯣꯡꯒ꯭ꯔꯦꯁ ꯚꯕꯟꯗꯒꯤ ꯔꯥꯖ ꯚꯕꯟ ꯇꯝꯅ ꯈꯣꯡꯆꯠ ꯑꯃ ꯆꯠꯇꯨꯅ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯤꯟꯅꯅꯕ ꯍꯣꯠꯅꯈꯤꯕꯗ ꯂꯝꯈꯥꯡꯗ ꯄꯨꯂꯤꯁꯀ ꯃꯨꯛꯅꯈꯤꯕ ꯊꯧꯗꯣꯛꯀꯤ ꯃꯇꯥꯡꯗ CDPSꯀꯤ ꯁꯕ ꯏꯟꯁꯄꯦꯛꯇꯔ N ꯒꯚꯥꯁꯀꯔꯅ ꯐꯥꯏꯜ ꯇꯧꯔꯛꯄ ꯀꯝꯄ꯭ꯂꯦꯟ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡꯏꯟꯅ PS ꯑꯁꯤꯅ ꯂꯧꯈꯠꯈꯤꯕ ꯀꯦꯁꯀ ꯃꯔꯤ ꯂꯩꯅꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯊꯥ ꯑꯁꯤꯒꯤ 14ꯗ ꯌꯨꯠ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯊꯧꯃꯤꯁꯤꯡꯅꯤ ꯍꯥꯏꯗꯨꯅ ꯐꯥꯔꯒ ꯉꯁꯤ ꯐꯥꯎꯕ ꯄꯨꯂꯤꯁ ꯀꯁꯇꯗꯤꯗ ꯊꯝꯂꯛꯈꯤꯕ MUꯒꯤ ꯃꯍꯩꯔꯣꯏ 3 ꯌꯥꯎꯅ ꯃꯍꯩꯔꯣꯏ 5 ꯑꯃꯁꯨꯡ NSUIꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯁꯦꯀ꯭ꯔꯦꯇꯔꯤꯕꯨ ꯉꯁꯤ ꯆꯤꯞ ꯖꯨꯗꯤꯁꯤꯌꯜ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯏꯝꯐꯥꯜ ꯋꯦꯁꯅ ꯕꯦꯜꯗ ꯊꯥꯗꯣꯛꯈ꯭ꯔꯦ ꯉꯁꯤ ꯀꯣꯔꯠꯅ ꯕꯦꯜ ꯄꯤꯈ꯭ꯔꯕꯁꯤꯡꯗꯤ ꯁꯪꯒꯥꯌꯨꯝꯐꯝ ꯅꯤꯡꯊꯧ ꯃꯃꯥꯡ ꯂꯩꯀꯥꯏꯗꯒꯤ MD ꯔꯥꯐꯤ ꯆꯍꯤ 15 ꯑꯄꯣꯛꯄ MD ꯏꯕꯣꯝꯆꯥ ꯄꯥꯁꯣꯏ ꯄꯥꯔꯠ 2ꯗꯒꯤ ꯆꯣꯡꯊꯥꯝ ꯔꯥꯖꯦꯁ ꯆꯍꯤ 15 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ CS ꯂꯩꯕꯥꯛꯃꯆꯥ ꯀꯛꯆꯤꯡ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ ꯌꯦꯡꯈꯣꯝ ꯑꯃꯤꯠ ꯀꯨꯃꯥꯔ ꯆꯍꯤ 13 ꯑꯄꯣꯛꯄ ꯋꯥꯏ ꯏꯁꯤꯡ ꯆꯥꯎꯕ ꯉꯥꯏꯈꯣꯡ ꯈꯨꯂꯦꯟ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ ꯁꯥꯇꯤꯟ ꯇꯥꯈꯦꯂꯝꯕꯝ ꯆꯍꯤ 12 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯇꯤ ꯇꯣꯝꯆꯧ ꯂꯥꯏꯁ꯭ꯔꯝ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ ꯅꯤꯡꯊꯧꯖꯝ ꯃꯍꯟꯇ ꯆꯍꯤ 12 ꯑꯄꯣꯛꯄ N ꯒꯣꯕꯤꯟꯗ꯭ꯔꯣ ꯑꯃꯁꯨꯡ ꯂꯤꯂꯣꯡ ꯑꯇꯧꯈꯣꯡꯗꯒꯤ MD ꯑꯥꯔꯤꯐ ꯆꯍꯤ 19 ꯑꯄꯣꯛꯄ MD ꯋꯥꯏꯠ ꯈꯥꯅꯤ ꯃꯈꯣꯏ ꯇꯔꯨꯛꯀꯤ ꯃꯅꯨꯡꯗ ꯃꯍꯦꯟꯇ ꯁꯥꯆꯤꯟ ꯑꯃꯁꯨꯡ ꯑꯃꯤꯠ ꯀꯨꯃꯥꯔꯅ MUꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯅꯤ MD ꯔꯥꯐꯤꯅ ꯂꯣ ꯀꯣꯂꯦꯖꯀꯤ ꯃꯍꯩꯔꯣꯏ ꯑꯣꯏꯔꯒ MD ꯑꯥꯔꯤꯐꯅ TDC ꯂꯥꯁ ꯁꯦꯃꯦꯁꯇꯔ ꯇꯝꯂꯤꯕꯅꯤ ꯍꯥꯏꯔꯤ ꯃꯈꯣꯏ ꯇꯔꯨꯛꯄꯨ ꯉꯁꯤ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯄꯨꯂꯤꯁ ꯀꯁꯇꯗꯤ ꯃꯇꯝ ꯂꯣꯏꯔꯗꯨꯅ ꯀꯣꯔꯠꯇ ꯖꯨꯗꯤꯁꯤꯌꯦꯜ ꯀꯁꯇꯗꯤ ꯔꯤꯃꯥꯟ ꯄ꯭ꯔꯦꯌꯔ ꯇꯧꯔꯗꯨꯅ ꯄꯨꯊꯣꯔꯛꯈꯤꯕꯅꯤ ꯑꯗꯨꯃꯥꯏꯅꯃꯛ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗ ꯑꯦꯗꯚꯣꯀꯦꯠ S ꯁ꯭ꯌꯥꯝꯆꯔꯟꯅ ꯂꯦꯞꯇꯨꯅ ꯔꯤꯃꯥꯟ ꯑꯣꯕꯖꯦꯛꯁꯟ ꯇꯧꯈꯤꯕꯒ ꯂꯣꯏꯅꯅ ꯃꯈꯣꯏꯕꯨ ꯕꯦꯜ ꯄꯤꯕꯤꯅꯅꯕ ꯍꯥꯏꯖꯈꯤꯕꯅꯤ ꯄ꯭ꯔꯦꯌꯔ ꯑꯅꯤꯃꯛ ꯀꯣꯟꯅ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯇꯔꯨꯛꯄꯨ ꯂꯨꯄꯥ 60,000 ꯑꯃꯁꯨꯡ ꯃꯁꯤꯒ ꯃꯥꯟꯅꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯃꯃꯝꯗ ꯀꯣꯟꯅ ꯕꯦꯜ ꯄꯤꯈꯤꯕꯅꯤ
Saidagasa memorandum pisin bazar ki vada saruk yakiba Congress ki thawmi singamokna ki haibada nadana thawdogasi ki matang da city PS na lakoliba case asigi complainant oiriba sub inspector N Gabaskar ki matakda IVC section 166 ki makada logi oiba thabak sing lokhatpiu hanangasi Manipur Pradesh Congress Committee ki legal department ki chairman oiriba AS Chiamcharan Imphal West District Police ki SP da complaint report ama phal tawkre Nagalamaromda sub inspector asigi complaint report matungin city police na lokoliba case FR number 62 close 10 2023 asigi ekoi singi manungda accused number 1 oina charge tawriba haugiba election da lamlai assembly constituency da congress mirep oikiba asoibam deven sahi nifuga mari apopa leikidaba e rabango lamlai mayai lekai da leibanam hakpo case asidagi anticipatory bail pibinana ba high court of Manipur da prayer tawrakre Mana anticipatory bail ki prayer tawrakibada natana case asigi mari leina nam hakpo fana na bo honarapagi mayukta miscellaneous case amaso phal tawrakhi magi prayer ani mangasi court asigi justice Gaiful Selu Kavui ki bench na lokalakpada Petnizar ki maikeda senior council NJDN drone lep laga mahapo council aribam Janki Nath na assist tawki kona party ani maki submission sing taraba matungda Petnizar oiriba asoibam debenbo hayang ayupung tara forward case asigamari leina na police na fadanaba advocate general da direction piki leina na Petnizar asigi prayer anima hayang ayupung tara da bench asina lawhatuna wail chatharagan hane sukhangan ki Miyoyama siramle ngarang nungtil pung taruk makharam tarakbada gari na thomlambani singnaba wangjing khunau dagi sorok haibam sarat chahini fuga manga apokba es khoimu kawba miyoyama wangu karvong aina khangna pam mafamda siduna lerambadagi police na laukharkre aroibada content sing asigi markuiba pau khara asiba pau damjariba Manipur local news YouTube channel asidagi yangberiba punamak pathaga jari channel isna tomda kanarabadi subscribe tobi business subscribe tobi ramoloinana like and share to wasu kawi kanuk namak po amagana thagajari